Union Home Minister Amit Saha amadi Manipur ki Chief Minister Nongthombam Biren bu terrorist organization amagi miyoi haina hana Twitter haina khangnaramba X da post thagaluba West Bengal diki miyoi amagi mathakta Manipur Police na FIR Loukhatkhre West Bengal gi Dakhin Dinajpur gi Balurghat dagi Arijit Biswas koba miyoi asina social media da Chief Minister Nongthombam Biren amasung Union Home Minister Amit Saha bu terrorist organization amaga mari lainai haina phongdoki haina FIR aduda yauri Mahaki social media post aduda hauzik thokliba irang asida Manipur lengakna nakal amada tongsinduna genocide chathai haina phongdoki miyoi asigi mathakta siriba maral singgi manungda furup masel gi mathakta lining amasung furup ki mityengda yengthinaba semgatpagi wafam yauri masiga loinana IPC gi makhada non violable case amasu pankhre Manipur Police na Arijit Biswasta sumon thaduna thijinba sida mateng pangnaba khanghankhre Karigumba mahakna laktaba tarabadi mahakpu fanaba police team ama thagani hairi mahakna chathakiba law kaiba thabak asina state asigi security da akaiba pibata natana leibak asigi apunbagi saktam sagatpadasu chauna akaiba piri hairi